Hello mayam mayam ai hujik labuk ta lakpani akhoi yumgi tractor khoi halle ai tare labuk ta ando ai cha porakpani ado akhoi mamchau doi na pi re ai labuk ta kumba talle ano ada yau hidore siga lahon hun khibani siga akhoi ada su lahon hulle lau suba kaise waramgani mayam waba jatni nong su sugadaba male ada hi so khoi gi mamani ising sauradi sigi labuk se thumi ising jam chawkhatla di si labuk se loi thum doini ada guham leiba se thummi handakti ising chauraga su yam kai hena thumbadi oihidre thaina di sanga iroiga nata dum khoiraga dum keno tawramani lau unarami hujikti sumaina ka khoibadagi di kayabudi hanai tawna wadre cha thakmina hidore mamchauga tractor khoiba nupa siga ei hallage guha ising yauri bazala yaubudi yaurangan ising yam yawi Handakti Thabak Khara kale walking ga chatpa ngamdre morning da gari am sala khoi thongan ni mayam khoi thongan se thai phet ngam ban ngam lak khai ga ngam lak